ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯑꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯜꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ A Werewolf Boy꯫ ꯐꯤꯜꯝ ꯑꯁꯤ ꯔꯣꯃꯥꯟꯁ ꯑꯃꯁꯨꯡ ꯐꯦꯟꯇꯥꯁꯤꯗ ꯕꯦꯁ ꯇꯧꯕ ꯐꯤꯜꯝ ꯑꯃꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯜꯝ ꯑꯁꯤꯒꯤ ꯔꯦꯇꯤꯡ ꯀꯔꯤ ꯄꯟꯗꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕ ꯑꯗꯨ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯍꯅꯨꯕꯤ ꯑꯃꯕꯨ ꯎꯍꯜꯂꯤ꯫ ꯍꯅꯨꯕꯤ ꯑꯁꯤ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯅ ꯃꯍꯥꯛꯀꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯑꯍꯟ ꯍꯅꯨꯕꯤ ꯑꯗꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯆꯍꯤ 13 ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯇꯝꯅ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯅ ꯂꯩꯔꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯌꯣꯟꯊꯣꯛꯄꯗꯤ ꯄꯥꯝꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯃꯦꯃꯣꯔꯤ ꯀꯌꯥ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯀꯌꯥ ꯑꯃꯕꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯗꯨꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯃꯇꯝꯗ ꯎꯠꯂꯛꯏ꯫ ꯎꯠꯂꯛꯏꯕ ꯁꯤꯟ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯆꯍꯤ 13 ꯁꯨꯗ ꯉꯥꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯥꯔꯥ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯅ ꯂꯥꯛꯏꯕ ꯌꯨꯝ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯔꯇꯤꯟ ꯑꯃꯗ ꯁꯥ ꯀꯌꯥ ꯍꯥꯞꯇꯨꯅ ꯃꯍꯥꯛ ꯀꯥ ꯑꯃ ꯇꯝꯅ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯉꯤꯕ ꯀꯥ ꯑꯁꯤꯗꯒꯤꯁꯨ ꯂꯝꯍꯨꯏꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯁꯥ ꯌꯥꯎꯔꯕ ꯕꯥꯇꯤꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯉꯛꯑꯒ ꯊꯣꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤꯗꯤ ꯁꯣ ꯀꯌꯥ ꯑꯃꯅ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯗ ꯊꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯂꯣꯜꯂꯝꯃꯤꯕ ꯁꯣ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯡꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯔꯣꯏꯕ ꯁꯣ ꯑꯗꯨ ꯍꯥꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯟꯅꯅ ꯉꯝꯗꯅ ꯆꯪꯉꯛꯄꯒ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯍꯦꯟꯅ ꯉꯝꯁꯜꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ mafam ꯑꯗꯨꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯥꯔꯥ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒ ꯃꯈꯣꯏ ꯑꯍꯨꯝꯇꯪ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ 13 ꯁꯨꯔꯕ ꯐꯥꯎ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯐꯥꯎ ꯆꯠꯇ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯁꯥꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯪꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯔꯝꯅꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯁꯤꯞ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯒꯤꯗꯤ ꯃꯈꯣꯏꯅ ꯁꯤꯞ ꯇꯧꯔꯛꯂꯤꯕ ꯌꯨꯝ ꯑꯁꯤ ꯖꯦꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯔꯥꯒꯤ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯔꯥ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯍꯣꯡꯉꯛꯄ ꯑꯁꯤꯗ ꯖꯦꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥ ꯍꯣꯏꯒꯤ ꯄꯣꯠꯆꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯟꯖꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯥ ꯍꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯑꯣꯏꯗꯣꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯄꯣꯠ ꯑꯁꯤꯕꯨ ꯊꯥꯡꯗꯕ ꯃꯇꯝꯗ ꯖꯦꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯖꯦꯛ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯉꯝꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯗꯨꯗ ꯊꯕꯛ ꯑꯗꯨ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯐꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ, ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯒꯣ ꯂꯩꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯔꯥꯅꯁꯨ ꯀꯔꯤꯃꯠꯇ ꯄꯥꯝꯃꯝꯗꯦ꯫ ꯁꯥꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯥꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯒ ꯄꯨꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯅ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯃꯈꯣꯟ ꯈꯔꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯀꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯍꯧꯒꯠꯂꯛꯑꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯁꯥꯔꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯒ ꯃꯃꯥ ꯑꯗꯨ ꯍꯧꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯔꯥ ꯑꯗꯨ ꯃꯄꯥꯟ ꯑꯗꯨꯗ ꯃꯊꯟꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯔꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯔꯒ ꯂꯩꯕ ꯍꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯔꯥ ꯑꯁꯤ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯍꯥꯛ ꯊꯣꯡꯖꯥꯎ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯑꯃꯅ ꯁꯣ ꯃꯌꯥꯝ ꯂꯣꯟꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯏ ꯇꯧꯔꯝꯕ ꯊꯣꯡ ꯑꯗꯨ꯫ ꯑꯗꯨꯒ ꯁꯥꯔꯥꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯑꯕ ꯃꯇꯝꯗꯗꯤ
thong adugi manungda sara karino khangdaba migi fibamsu manba masak khangdaba creature ama amamba maraktuda ngangaga lerami aduga haiba creature aduna sarabu mafam aduda inthuramaga yamna kanna chenkhirami maudagi sarasu yamna kiraduna mafam aduda mahak yamna kanna laurami sarana asumna yamna kanna lawba makhon asi taba matamda mahaki mama amadi machanupi adu mahaki manak tamna chensalami maudagi saragi mamana sarada nahak mafam asida kaidaramibno haiduna hangami aduga sara adu mafam adudagi puthoroktuna yum manungda pusanbirami aduga makoina yum asigi manungda changkhiba adu yamna akibagi masak oiraba creature amana munna yengduna lehorami aduga haiba creature adu mafam adudagi chenkhirami masigi next morning da sara adu fi fauduna lerami aduga mahaki mama adusu makoigi yumthangnabagi family adu lakpadagi mahak changsanduna makoigi wari sanarami matam aduda makoigi yumthangnabagi family adugi nupi aduna mangonda alu futpa polang ama pirami maram aduna mahaksu yamna haraujraduna aluna thanna yauraba polang adu loksalami maudagi sarana fi adu mu faunabagi damakta fi ama laukhalaga mahana onkhalakena tawba matamdadi mahaki mitmangda una khanjinduna leiba amamba kachin amada masak khangdaba creature amana tasallaga leiba adu mahana urami maudagi sarana mahaki mamabu korami aduga mahaki mamana yenguba matamdadi mafam aduda musuk muna karino khangdaba creature ma phamaga leiba adu mahaki mamana urami maudagi mama adusu pakhaladuna yumthangnabagi mising adubu korami aduga saragi mama aduna yamna pakhatna sumsit ama tawduna musuk muna famduna leiraba creature adubu tanthoknaba torami maudagi saragi mama aduna tamna tawduna marum aduda leiriba creature adubu kauthomi adubu creature asidi mi ama oiduna lerami matam aduda saragi mama aduna napu kanano haiduna hangami adubu masakhangdaba nupa adunadi saragi mamana hangiba adu khumamde madugi mahutta ngasagi alu afutpa aduda munna yengduna lermi madudagi saragi mama adunasu alu phutpa asi pambra haiduna hangami aduga alu afutpa ama yamna kina se charo se haiduna langsilami adubu matam asidadi nupa macha aduna alu adubu sagi mawongda yamna thuna charu mayam aduga loinana chasankhirami madudagi saragi mama aduna nang oktribra hairaga alu mayam adubu pusallaga masakhangdaba nupaduda pijanaba torami sarana maki mama adubu khamaga ima nahakna toriba adubu karino nahak ngaurabro adugi mahutta nupasibu chatkhinaba oina hayu haiduna harami adubu saragi mamana maki macha nupina hairiba si yaramde ramaduna mahakna alu tana thallaba polang adubu pamacha adugi mamangda thangjinduna thanami maudagi nupa macha aduna alu afutpa polang manungda yauriba mayamsing adu khudak aduda yamna thuna loina sagi bawongda chathokirami aduga nupa macha adu alu mayam adu chaba loira faw mafam adudagi chalamde isdagi nupa macha adusu sara hoigi yum asida adum lerami numit asigi nungdangda sara hoigi yumda police kauduna nupa asigi matangda thigalami aduga matam asida makoigi khungang asida leiriba miyoi kya amasu mafam asida laami aduga jek su mafam asida lerami maudagi jek na nupa asi mathomarum khangdaba angawa mi mali yum asidagi tantoko hairami aduga saragi mama aduna asumna heklami masigi nupa macha asi wangang basu phajana ngamde aduga mahak asi mi daunasu tawde maudagi police nupa aduna asumna heklami korea gi war gi matamda family kaya amagi mama mapa kaya amabu shiki maram aduna matam adudagi angang lising humfumuki changdi orphanage oiki hariba angang sing adugi marakta masigi angang asisu soidana oramgani adubu masigi angang asidi sahi 19 18 muk suraba mali aduga asumba angang asidi orphanage nasu thambiyo yaroi haiduna police aduna haraklami odagi police nupa aduna masigi angang macha asigi mama asi sokpa maline haiduna angang adugi manakta tapna changchanaba torami adubu asumna changakpa asida nupa macha aduna ngang aduna police aduda dab toroklami madudagi police adusu yamna khangaduna mafam adudagi paithroklami maudagi saragi mama aduna police asida angang nupa macha asida amukta fajana yengbiu aduga mahak asi mafam asidagi pukhinaba haiduna harami maudagi police aduna hoi nahakna hariba adu chumme masi aikhoigi thabakne adubu masigi thaba asi aikhoigi capital nadi yaraktau mande haiduna harami maudagi jek adu mafam adudagi yamna sauna hogalaga kanadabada wathi warem tawraga lei nupa asi mafam asidagi yamna tuna tanthokho harami aduga sumna jekna sauba asigi mo matawsi uba matamsida nupa macha adusu yamna sauduna jek aduda ngangaga yengduna lerami masigi matungda saragi mama adu orphan home amada chatuna nupa macha adubu thamnabagi matangda wari sanarami adubu mafam aduda famamiba office adugi staff aduna saragi mama aduda nupa macha adugi matangda document kya ama hanga ami
haibadi mahaki income gi tax kumba certificate na chingba kya amabu hangami odagi saragi mama aduna nupa macha asigi guardian di ayakti nati aduga mahaki adugumba certificate ki oiba chaksu mangonda amata leite haraklami odagi office aduda fambe staff aduna madudi mafam asida thamba kaya khudong cha dong mande police ta oina sinabiruro haraklami saragi mama nasu police ta hana hairurabani police singna mafam asida tharakpani haiduna khumami adubu orphan home gi mising aduna yadabadagi saragi mama adu nupa macha adu mu upai leitraduna mayumda puduna laami aduga saragi mama aduna su haujikti nupa macha adu gi mong adu nungaitraduna mahakna makhoi gi nupa su amta yaujadabanina nupa macha adu yuoge haiduna khalami aduga nupa macha asibu yamna motmanle haiduna saragi mama aduna iruluza thokpirami nupa macha asi iruluza balorba matungda makhoi gi lunch sanaba torami tamasida saragi mama aduna nupa macha adubu chak sanaba haiduna puthoroknaba torami atubu nupa macha adu thora u haiba yaramde maudagi nupa macha aduna teban aduda lairiba sana thangnaba mayam adu ubadagi mak hainarudabi teban adugi manakta yamna kanna sensalaga thara amadi machanupi makhoinina chadringai kanda chanaba mayam sing adubu samagi moongda yamna thuna loina sathomi sumna tawba matam asida makhoi myamsu yamna ngaktuna yengaga lerami matam aduda sarana mahaki mamada nupa asi mafam asida amuhana karigi puraklino ima haidun hangami odagi saragi mamaduna ayhakna officer sing aduga mahakpu thanamnaba yamna kanna tanarabane adubu makhoi mafam aduda nupa macha asi thamnabo honaba matamda matam khara changkhini hairai maram aduna mahak asibu aikhoina matam khara care lobiyo hairai haiduna mahaki machanupi duda tamami sumna haiba wasi taba matamda sara adu mafam adudagi sauruga hogatkirami odagi saragi mama aduna su mahaki machanupi sarada ngaikhone he ayhakna hairiba si asengbane matam khara khakani nupa asi mafam asida thamgaduriba se haiduna haiklami masigi matungda saragi mama aduna nupa macha adubu ka amagi manungda pusinduna na mafam asida tumawroko hairaga ka adugi thongadubu lonsalaga thanami maudagi nupa macha asisu ka asigi manungda tawfom khangamde maudagi mahakna thongnao asidagi yengthoba matamdadi thongnao adugi mapanda tha asi purnima numit oibana yamna fajana thoktuna lerami odagi nupa macha asina ka adugi thongnao adugi mathakta kakhalaga lamhoigi mawongda khongduna lerami odagi saragi mama aduna nupa macha adugi manakta changaga apu langa nune haiduna nupa macha aduda furami masigi next day da sara adu makhoi gi yum adu ship toropagi mahaki larik mayam sing adu box thugai dabi lerami aduga mahakna larik mayam sing adu box aduda pulap yawbuna mahakna yamna lumduna larik sing adu thangba ngamamde madudagi nupa macha adu saragi manakta laami aduga sarana tawriba aduda mateng pangnaba tawsalaami adubu saradi nupa macha adu ubu matamda kirami madudagi sarana nupa macha adu mafam adudagi chatkhinaba hairami adubu nupa macha asidi chathokibdi lairdana mahaki manakta oina chum changjalaami madudagi nupa macha aduna saragi manak hek yoksalapaka sara adu koirau laurami aduga nupa adugi masamda paiduna yamna kanna chingami adubu matam adudadi nupa macha aduna mafam aduda lairiba arumba pochei sing adubu thangatuna lepaga lekhirami maram aduna sarana su khangame madudi nupa macha asina tawriba asi mahaki mateng pangbane haibadu masigi matungda sarana nupa macha aduda chujak amabu pibirami maudagi nupa macha adusu sarana piriba chujak adu agi mawongda chiktuna mafam adudagi puraga thokirami matang asida jeksu mafam asida laami aduga jekna sarada sumna harami nangna hojik phawwa nangi poraiba larik mayam sing asi box amata hangdoktriba hojik phaw larik mayam sing asi box hangdoktabi mafam asidagi lengdabi lairiba asi nakoi nupa amadi darkar taine sumna hairaga jekna lairiba larik yawa box sing adubu thangkatnaba haiduna torami adubu mahakti box ani dilayardana box ama phawa thangkatpa ngamamde adubu ngasaidi nupa macha aduna box ama dilayardana box ani bu yamna irai laina thangkatkibani maudagi sarana hairami ayak asi larik pagadabani maudagi jekna yamna usittana sarada nangdi larik paraga karibu kana dribano ayaka luhongaba matungda nahakti aigi cha adum thongaga legadabani aduga saragi makhut adubu pairami matam aduda nupa macha adu changaga jeke makhut adubu mahakna yamna kanna paisankhirami adumna tawba aduda jeke makhut adu yamna naraklami odagi jek adu saragi makhutta pairamba adu thadokuna mahakki makhut aduda naraduna paiduna lerami modagi jek adusu yamna kiraduna mafam adudagi chatkhirami sara adu ngasaidagi di pamacha adubu yamna nungsiramdabani habidi makhoigi mayumda laiba faw yaramdabani adubu hojik mahakki mateng pangbibadagi di nupamacha adu fai haiba khangbadagi mahak nupamacha aduda thank you haramaga thokirami aduga saragi mama aduna nupamacha adugi maming adu Julshu haina korami asumna mahakna maming asi toliba asi kari maramgino haragadi saragi mapana sidrikanda makhoi na khanarami madudi khoi ani gi machanupa pokpa taragadi khoi ani gi machanupagi maming adu
ꯆꯨꯜꯁꯨ ꯍꯥꯏꯅ ꯀꯧꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯔꯥ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯍꯨꯏ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯇ꯭ꯔꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯗꯒꯤ ꯃꯉꯣꯟꯗ ꯍꯨꯏꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯦꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯐꯪꯉꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯔꯥꯅ ꯆꯨꯜꯁꯨꯁꯨ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇ꯭ꯔꯦꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯁꯥꯔꯥꯅ ꯆꯨꯜꯁꯨꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯨꯜꯁꯨꯕꯨ ꯍꯦꯛ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯣꯏ ꯇꯧꯔꯕꯗꯤ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕ ꯄ꯭ꯂꯦꯠ ꯍꯥꯏꯕꯗꯤ ꯆꯥꯛ ꯑꯃꯗꯤ ꯏꯟꯁꯥꯡ ꯍꯥꯞꯄ ꯄ꯭ꯂꯦꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯟꯁꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯔꯥꯅ ꯑꯂꯨ ꯈꯔ ꯐꯨꯠꯇꯨꯅ ꯆꯨꯜꯁꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯁꯥꯔꯥꯅ ꯆꯨꯜꯁꯨꯗ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯒꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯃꯗꯨꯗꯒꯤ ꯆꯨꯜꯁꯨ ꯑꯗꯨ ꯁꯥꯔꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗꯤꯅꯔ ꯇꯧꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯨꯜꯁꯨ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯑꯒ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯔꯥꯅ ꯆꯨꯜꯁꯨꯗ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯆꯨꯜꯁꯨ ꯑꯗꯨ ꯆꯥꯗꯣꯏ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯔꯥꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯨꯜꯁꯨ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯔꯥꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯆꯨꯜꯁꯨꯅ ꯏꯟꯕ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯏꯉꯛꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯣꯔꯅꯤꯡꯗ ꯁꯥꯔꯥꯅ ꯆꯨꯜꯁꯨꯗ ꯕ꯭ꯔꯁ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯁꯨ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯨꯜꯁꯨ ꯑꯁꯤ ꯏꯔꯨꯁꯨ ꯂꯨꯖꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯝꯕꯨꯁꯨ ꯀꯛꯊꯠꯄꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯆꯨꯜꯁꯨꯅꯁꯨ ꯁꯥꯔꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯔꯥꯒꯤ ꯃꯃꯥꯅ ꯁꯥꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯕꯖꯥꯔꯗ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯥꯅ ꯆꯨꯜꯁꯨꯕꯨꯁꯨ ꯕꯖꯥꯔꯗ ꯄꯨꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯕꯖꯥꯔꯗ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯆꯨꯜꯁꯨ ꯑꯃꯁꯨꯡ ꯆꯨꯜꯁꯨꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯆꯨꯜꯁꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯥꯞꯇꯛꯅ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯆꯨꯜꯁꯨ ꯑꯗꯨ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯆꯥꯄꯣꯠ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯎꯕꯗꯒꯤ ꯆꯨꯜꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯔꯥꯒꯤ ꯃꯃꯥꯅ ꯆꯨꯜꯁꯨꯅ ꯆꯥꯅꯤꯡꯉꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨꯕꯨ ꯂꯩꯔꯒ ꯆꯨꯜꯁꯨꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯨꯜꯁꯨꯅ ꯑꯆꯥꯄꯣꯠ ꯑꯗꯨꯕꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯌꯣꯠ ꯑꯔꯨꯝꯕ ꯀꯌꯥꯕꯨ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯆꯨꯜꯁꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯥꯒꯤ ꯃꯃꯥ ꯁꯥꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯥꯡꯉꯤꯕ ꯑꯔꯨꯝꯕ ꯌꯣꯠꯁꯤꯡ ꯑꯗꯨꯕꯨ ꯑꯋꯥꯡꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯣꯏꯕꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯁꯨꯝꯅ ꯇꯥꯔꯛꯄ ꯌꯥꯝꯅ ꯑꯔꯨꯝꯕ ꯌꯣꯠ ꯑꯁꯤꯕꯨ ꯁꯥꯔꯥ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅꯁꯨ ꯇꯥꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯆꯨꯜꯁꯨꯅ ꯁꯥꯔꯥ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯟꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯕꯨ ꯌꯣꯠ ꯑꯗꯨꯅ ꯊꯥꯒꯗꯧꯕꯗꯒꯤ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯌꯣꯠ ꯑꯗꯨꯅꯗꯤ ꯆꯨꯜꯁꯨꯒꯤ ꯃꯅꯒꯟꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯥꯎꯈ꯭ꯔꯕ ꯌꯣꯠ ꯑꯁꯤꯅ ꯆꯨꯜꯁꯨꯒꯤ ꯃꯅꯒꯟꯗ ꯇꯥꯁꯟꯕ ꯇꯥꯔꯒꯁꯨ ꯆꯨꯜꯁꯨ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯏꯉꯛꯉꯛꯇꯨꯅ ꯆꯨꯜꯁꯨꯗ ꯌꯦꯡꯁꯤꯟꯅꯔꯝꯃꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯨꯜꯁꯨ ꯑꯗꯨ ꯕꯖꯥꯔ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯆꯨꯜꯁꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯆꯨꯜꯁꯨꯒꯤ ꯃꯅꯒꯟ ꯑꯁꯤ ꯌꯣꯠ ꯑꯗꯨꯅ ꯇꯥꯁꯟꯈꯤꯕꯗꯒꯤ ꯑꯈꯣꯠꯄ ꯗꯥꯛ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯒꯟ ꯑꯁꯤ ꯌꯥꯝꯅꯁꯨ ꯉꯥꯡꯉꯦ ꯏ ꯑꯁꯤꯕ ꯆꯪꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯔꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯒ ꯂꯩꯒꯗ꯭ꯔꯥ ꯑꯁꯦꯡꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯣꯖꯥꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯅꯒꯟ ꯑꯁꯤꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯁꯥꯡꯕ ꯌꯣꯠ ꯑꯃꯅ ꯇꯥꯁꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯃꯥꯏꯕ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯕꯤꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯝꯅ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯌꯦꯡꯗꯕꯤꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯊꯥꯖꯗꯦ ꯃꯉꯣꯟꯗ ꯌꯦꯡꯉꯕꯗꯤ ꯐꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯈꯪꯕꯒꯤꯅꯤ ꯑꯗꯨꯗꯒꯤ ꯁꯥꯔꯥꯒꯤ ꯃꯃꯥꯅ ꯃꯥꯏꯕ ꯑꯗꯨꯗ ꯑꯩꯍꯥꯛꯇꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯑꯩꯍꯥꯛ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯍꯟꯅꯕ ꯇꯧꯔꯝꯃꯤ ꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯐꯝꯗꯧ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯅ ꯆꯠꯈꯤꯗꯣꯏ ꯇꯧꯕ ꯑꯗꯨꯕꯨ ꯊꯤꯡꯉꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯅꯦ ꯑꯁꯦꯡꯕ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯒ ꯆꯨꯜꯁꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯑꯁꯦ ꯁꯥꯖꯟꯅꯕ ꯃꯥꯏꯕ ꯅꯠꯇꯦ ꯑꯩꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯌꯥ ꯑꯃꯕꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯅꯥꯕ ꯃꯈꯜ ꯀꯌꯥꯕꯨ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ
ꯑꯗꯨꯒ ꯃꯥꯏꯕ ꯑꯁꯤꯅ ꯆꯨꯜꯁꯨꯕꯨ ꯐꯖꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯆꯨꯜꯁꯨ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯨꯜꯁꯨꯅ ꯁꯥꯔꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯁꯥꯔꯥꯒꯤ ꯕꯤꯍꯦꯚꯤꯌꯔ ꯑꯁꯤ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯁꯥꯔꯥ ꯑꯁꯤ ꯍꯥꯟꯅꯗꯤ ꯃꯊꯟꯗ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯔꯥ ꯑꯁꯤ ꯆꯨꯜꯁꯨꯒ ꯄꯨꯟꯅ ꯅꯝꯃꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯨꯜꯁꯨꯅꯁꯨ ꯁꯥꯔꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯁꯥꯔꯥꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯕ ꯃꯇꯝꯗ ꯆꯨꯜꯁꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯅ ꯅꯍꯥꯛ ꯑꯩꯒ ꯇꯨꯃꯤꯟꯅꯕ ꯌꯥꯗꯦ, ꯃꯄꯥꯟꯗ ꯂꯩꯍꯧ ꯍꯥꯏꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯨꯜꯁꯨꯁꯨ ꯁꯥꯔꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ, ꯍꯥꯏꯕꯗꯤ ꯁꯥꯔꯥꯅ ꯇꯨꯝꯃꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯩꯖꯨꯞ, ꯃꯣꯜ ꯑꯃꯗꯤ ꯐꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯨꯜꯁꯨꯅ ꯇꯨꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯁꯥꯔꯥꯁꯨ ꯃꯍꯥꯛꯅ ꯇꯨꯝꯃꯝꯃꯤꯕ ꯐꯃꯨꯡ ꯑꯗꯨꯕꯨ ꯊꯣꯡꯖꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯁꯥꯔꯥꯁꯨ ꯇꯨꯝꯃꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯔꯥꯅ ꯆꯨꯜꯁꯨ ꯑꯁꯤꯕꯨ ꯄꯥꯕ ꯈꯣꯠꯄ, ꯏꯕ ꯑꯃꯗꯤ ꯋꯥ ꯉꯥꯡꯕꯅꯆꯤꯡꯕ ꯀꯌꯥꯕꯨ ꯇꯝꯕꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯨꯜꯁꯨ ꯑꯁꯤ ꯁꯥꯔꯥꯒ ꯂꯩꯃꯤꯟꯅꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯗꯥꯡ ꯑꯃꯒꯤ ꯁꯤꯟꯕꯨ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯖꯦꯛ ꯑꯁꯤ ꯖꯨ ꯃꯌꯥꯝ ꯑꯃ ꯊꯛꯆꯟꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯕ ꯑꯗꯨꯗ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯃꯥꯡꯗ ꯂꯩꯕ ꯍꯥꯃꯦꯡꯒꯤ ꯃꯀꯣꯟ ꯑꯃꯗ ꯁꯨꯖꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯃꯦꯡ ꯃꯀꯣꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯃꯦꯡ ꯑꯃ ꯁꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯨꯜꯁꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯕ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯝꯈꯠꯇꯨꯅ ꯂꯦꯞꯄꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯥꯏ ꯂꯩꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯃꯦꯡ ꯂꯣꯏꯕ ꯃꯄꯨ ꯑꯗꯨꯁꯨ ꯃꯈꯣꯟ ꯑꯃ ꯇꯥꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯃꯦꯡ ꯑꯁꯤꯕ ꯑꯃ ꯆꯨꯜꯁꯨꯅ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯨꯜꯁꯨꯁꯨ ꯑꯁꯤꯕ ꯍꯥꯃꯦꯡ ꯑꯗꯨ ꯃꯄꯨ ꯑꯗꯨꯗ ꯄꯤꯔꯝꯃꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨ ꯑꯗꯨꯅꯗꯤ ꯆꯨꯜꯁꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯄꯨ ꯑꯗꯨꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯍꯥꯃꯦꯡ ꯑꯁꯤ ꯆꯨꯜꯁꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯦꯛ ꯑꯗꯨ ꯌꯨꯝꯗ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯁꯥꯔꯥ ꯑꯗꯨ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯁꯥꯔꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯖꯦꯛꯀꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯔꯥꯁꯨ ꯖꯦꯛꯇꯒꯤ ꯅꯥꯟꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯖꯦꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯗꯨꯅ ꯆꯤꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯛꯅꯁꯨ ꯌꯥꯝꯅ ꯅꯥꯔꯗꯨꯅ ꯁꯥꯔꯥ ꯑꯗꯨꯕꯨ ꯏꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯥꯔꯥ ꯑꯗꯨ ꯃꯈꯥꯗꯨꯗ ꯇꯨꯁꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯆꯨꯜꯁꯨꯅꯗꯤ ꯂꯥꯞꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯆꯨꯜꯁꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛ ꯋꯦꯌꯔꯋolfꯀꯤ ꯐꯣꯔꯝꯗ ꯑꯣꯜꯂꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯁꯛ ꯈꯪꯗꯕ ꯀ꯭ꯔꯦꯆꯔ ꯑꯃ ꯁꯥꯔꯥꯅ ꯊꯦꯡꯅꯕꯗ ꯈꯪꯈꯤꯕ ꯑꯗꯨ ꯆꯨꯜꯁꯨꯅ ꯑꯣꯟꯕ ꯋꯦꯌꯔꯋolf ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯨꯜꯁꯨꯒꯤ ꯋꯦꯌꯔꯋolf ꯑꯣꯜꯂꯕ ꯃꯁꯥꯗꯨꯅ ꯖꯦꯛꯀꯤ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯛꯀꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯛꯇ ꯑꯃꯨꯛ ꯐꯨꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯥꯔꯥꯅ ꯂꯧꯔꯛꯄꯗꯒꯤ ꯖꯦꯛꯇꯗꯤ ꯐꯨꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯆꯨꯜꯁꯨꯁꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯃꯤꯑꯣꯏꯕꯒꯤ ꯐꯣꯔꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯖꯦꯛꯅ ꯄꯨꯂꯤꯁ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯛꯅ ꯁꯥꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯆꯨꯜꯁꯨꯅ ꯃꯤꯑꯣꯏꯕ ꯑꯃꯗꯒꯤ ꯋꯦꯌꯔꯋolfꯀꯤ ꯐꯣꯔꯝꯗ ꯃꯇꯧ ꯀꯔꯝꯅ ꯑꯣꯜꯂꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯄꯨꯂꯤꯁ ꯑꯁꯤꯗ ꯂꯣꯏꯅ ꯇꯝꯃꯨ꯫ ꯁꯥꯔꯥꯅ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯀꯔꯤꯃꯠꯇ ꯎꯈꯤꯗꯦ꯫ ꯅꯪꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯗꯨꯅ ꯑꯩꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯍꯥꯛꯅ ꯅꯝꯗꯨꯅ ꯄꯨꯊꯣꯛꯇꯣꯏ ꯇꯧꯕ ꯅꯠꯇ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯥꯔꯥꯅ ꯖꯦꯛ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯔꯥꯟ ꯁꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯈꯨꯠꯇ ꯌꯨꯝ ꯑꯁꯤꯒꯤ ꯁꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯏꯔꯒ ꯄꯨꯂꯤꯁ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯗ ꯌꯨꯝ ꯑꯁꯤ ꯑꯩꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯪꯖꯔꯛꯄ ꯑꯁꯤꯗꯕꯨ ꯑꯩꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯐꯣꯔꯁ ꯇꯧꯔꯒ ꯆꯪꯉꯛꯀꯗꯣꯔꯤꯕꯅꯣ? ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯑꯣꯐꯤꯁꯥꯔ꯫ ꯑꯗꯨꯗꯒꯤ ꯖꯦꯛꯅ ꯁꯥꯔꯥ ꯍꯣꯏꯗ ꯑꯣꯟꯁꯜꯂꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯆꯨꯜꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯍꯜꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯥꯔꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯕꯕꯥꯅ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯕꯕꯥ ꯑꯗꯨꯅ ꯌꯥꯎꯁꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯅꯃꯥ ꯄꯥꯟꯁꯤꯟꯗꯨꯅ ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯂꯣꯏꯅ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯁꯥꯔꯥꯗ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯔꯥꯒꯤ ꯃꯃꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯖꯦꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄꯗ ꯂꯩꯅꯕ ꯌꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯖꯦꯛ ꯑꯗꯨ ꯁꯥꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯑꯁꯥꯎꯕ ꯐꯥꯗꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯔꯥꯅ ꯆꯨꯜꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯐꯝ ꯑꯃ ꯑꯣꯟꯈ꯭ꯔꯤꯕ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯨꯜꯁꯨꯅꯗꯤ ꯁꯥꯔꯥꯅ ꯍꯪꯉꯤꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯑꯝꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯆꯨꯜꯁꯨ ꯑꯁꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯨꯜꯁꯨ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯥꯔꯥ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫
Maudagi Saragi Mamanasu Sarada nahak henjanba wakhan karimta khanganu Julsu ase karimta tauroi haiduna haibirami masigi matungda police adusu mahakna Julsu asibu pharakpagi proof amata leitabanina Julsu adu amu police station adudagi thadoroklami mathangi numitta Sara amasung Saragi mama makoina makoigi mamangda leiriba yamna amotpa yum adubu sengtokpa adu boikhoida amu uhali Haiba yum asini Sara hoina mafam asida laktringai matamda Julsuna hana leiramba haibadi soga yamna palaga yamna chechinna lonsanduna thamba yum adubuni haiba mafam asi yamna so amotpa mafam ama oirami aduga mafam asisu yamna namthiba mafam ama oirami maram aduna Julsu asi hojikti mahakna hana leiramba mafam aduda yoroklami duga matam asida jek asisu amu mafam asida laami aduga jekna sumna harami Julsu asi ka asidagi mahak mapan thonba yaroi mahak asi yamna tamthiba mi fawa hatpa ngamba fataba mi amani adubu asengbagi jekna khalibadi upai ama natraga ama hekta tawraga mahaka Saraga luhongba haiba asini maram aduna Sara hoi sisu mahakna yum asidagi chatkiba haiba adudi pamamde udagi jek adu yum adugi manungdagi amuk tholaami aduga mahakna mapanda fataba pot kya ama leiba adubu urami maudagi jekna Saragi mamada masida lariba fataba potsai myamsing asi kanagino haiduna hangami Saragi mamana khumaklami ana yum asigi mapu oiramba bu dugi pot ngaktani aduga hairiba potsai sing adugi maraktagi jekna envelope ama fangami aduga hairiba envelope aduda Mr. Park haiduna thaba adu mahakna thengnarami aduga hairiba envelope asida dress amusu irami maudagi jekna khangame madudi mafam asida hana lerami ba mi asi Mr. Park kawe haiba adu maudagi jekna envelope ta irami ba address adu tamna salami aduga mahakna nupa adu unaruba matamdadi hana yum asigi mapu oirami ba Mr. Park hairiduga thabak tawinaba nupa ama oiduna lerami idagi sinasi amu change tawduna Sarada mu ulai aduga Julsugi manakta changduna Julsu adubu mapanda thosi haiduna harami atubu matang asida Saragi mamasu yumda leitabagi matam ama oirami aduga mahaki machanupi duna skunda chatkibagi matam oirami audagi Sara Julsu makoi ani asi ching amada chalami uga hairiba mafam asida makoi ani lamjen tanarami na makoi ani asi asum chelakpa matamda Sara adudi mafam amada sinduna wantharaga takhirami ramdi mahak asi piklingai dagi hauna lungs ki problem laibagini tumna tawba asida Julsu adusu tawfam khangamde maram aduna Julsu na Sara adubu poduna yumda proklami bu mahakna yumda yoroklaba matam asidadi yum aduda kanamata leramde aduga mahaki yumlon naba sing adudasu yumlon nabagi miyoi sing adu amata leramde ramdi yumlon nabagi mi sing adusu makoi thabak tawnabagi loina chanakhibagi oirami dagi Julsu adu kari tawduna haibadu khangamde maram aduna mahakna Sara adubu amuk jangal lomda purami udagi asumna tawduna nungdang takhirami udagi nungdangi matamda Jek Saragi mama amadi makoigi yumlonaba sing adu Sarabu thiba lami udagi makoina Jek amasung Sara makoi ani adu mafam amada thengnarami sigi matungda Julsu amasung Sara koi ani adu yumda amuk puduna halami udagi Julsu asibu lam hele haiduna hanagi matawgumna sagi typeta mangakta ulina punduna thamkhirami duga matam asidadi Jekna asai Parka thabak tawminarame haiba nupa adubusu mafam asida puduna lami maudagi Mr. Parka thabak tawminaramba nupa aduna Saragi mamada asumna harami Park haiba nupa aduga ayhakka project amada thabak punna tawminai maudagi haujiki nupa aduna wari ama lirami madudi Mr. Park haiba nupa aduna super soldier oiba miyoi ama semba pambani adubu ayhaki imanaba Park aduna mahakna super soldier ama semnaba yamna kanna honaramba adugi result adudi Julsu asida taribasini haidun harami dagi jekna marak aduda thatlaga asumna haijalaami ngasi asi Sara asi mangkhribani duga Sara asibu masigi Julsu haiba nupa asina jangalda pusinduna Sara asibu chathok taramibani khoina matam kharaga khitang thengthana phangba taragadi Sara asi ngasi siramgadabani haiduna harami maudagi Parka thabak tawinaba amasung police makoi ani na Julsu asibu amuk mafam asidagi pukhinaba hairaklami adubu asumna haiba wasi Saragi mama aduna di yaramde maudagi makoina Julsu asibu mafam asida fazalaga observe tawraga oina thamnaba hainarami ramaduna Julsu asibu jikti ka amada fazanduna thamaga mahaki ka adubu camera kya hapchinduna thamaga makoina yengchinduna lerami odagi Mr. Parka leminaramba nupa aduna Julsugi report pangbadagi khangwa ngame madudi Julsu asi miyobadagi su henna body temperature wangba aduga mahaki hakchang asi amugumna kalle haiba asisu mahakna khangami dagi matam kharagi observation dagi Julsu asi hojikti normal oikhirami aduga matam asidadi Sara asi mayumda halaami haibadi mahakna ngasai mamangi matamda lungs ki problem thokpadagi mahak asi hospital da lairurabani aramaduna mahak hospital dagi amu hojik asi halaklibani duga Sarana matam asida Julsugi kada changduna Julsubu mahakna nusina kolami dubu sumna Sarana tawriba mayamsing asi Parka thabak tawminaramba Saragi machanupi amadi police sing khoi mayamna camera da loina uribani duga Jekna su makhoigi matungdagi uribani dagi Mr. Parka thabak tawminaramba mi aduna sumna haklami Julsu asi miyoi badawna wangamba ngamdrabasu miyoi bagi skill kaya ama yaudраbasu mahaki hakchang sida
ꯍꯧꯖꯤꯛ ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯀꯤꯜ ꯀꯌꯥ ꯑꯁꯤꯕꯨ ꯇꯝꯅꯤꯡꯕꯒꯤ ꯏꯍꯨꯜ ꯐꯥꯎꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯗꯧꯅ ꯍꯤꯡꯅꯤꯡꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯆꯨꯜꯁꯨ ꯑꯁꯤꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯝꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯗ ꯖꯦꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨꯕꯨ ꯊꯠꯆꯜꯂꯛꯑꯒ ꯁꯤꯒꯤ ꯆꯨꯜꯁꯨ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅꯅꯦ ꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯃꯦꯡ ꯑꯃꯕꯨ ꯍꯥꯠꯂꯝꯃꯤꯕꯅꯦ ꯃꯁꯤ ꯑꯩ ꯈꯛꯇꯪꯅ ꯎꯕ ꯅꯠꯇꯦ ꯑꯩꯍꯥꯛꯀꯤ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯎꯕꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯕꯗꯒꯤ ꯍꯥꯃꯦꯡ ꯑꯗꯨꯗꯤ ꯁꯤꯈꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯃꯦꯡ ꯃꯄꯨ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯍꯥꯃꯦꯡ ꯑꯃꯕꯨꯗꯤ ꯁꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯃꯦꯡ ꯑꯗꯨꯗꯤ ꯆꯨꯜꯁꯨꯅ ꯍꯥꯠꯄꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯍꯥꯃꯦꯡ ꯑꯗꯨꯗ ꯗꯥꯛ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯍꯥꯏꯕꯗꯤ ꯆꯨꯜꯁꯨꯅ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯗꯥꯛ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯖꯦꯛ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯛꯑꯝꯃꯤ ꯑꯗꯒꯤ ꯖꯦꯛꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯑꯩꯍꯥꯛꯅ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯨꯜꯁꯨ ꯑꯁꯤꯕꯨ ꯃꯇꯝ ꯈꯔ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ ꯑꯗꯒꯤ ꯉꯁꯥꯏ ꯍꯥꯃꯦꯡ ꯁꯤꯈꯤꯕ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯖꯦꯛ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯃꯦꯡ ꯑꯗꯨ ꯆꯨꯜꯁꯨꯅ ꯍꯥꯠꯄꯒꯤ ꯃꯁꯥꯗ ꯗꯥꯛ ꯑꯃꯠꯇ ꯇꯥꯗꯦ ꯑꯗꯨꯕꯨ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯔꯤꯞꯁ ꯑꯗꯨꯗꯤ ꯇꯦꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯩꯍꯥꯛꯅ ꯌꯦꯡꯁꯤꯟꯕ ꯄꯥꯝꯃꯤ ꯅꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ ꯁꯨꯝꯅ ꯍꯥꯏꯔꯒ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯄꯨꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯇꯨꯅ ꯃꯄꯨ ꯑꯗꯨꯕꯨ ꯆꯣꯆꯩ ꯑꯃꯅ ꯊꯣꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯁꯣꯝꯗꯅ ꯁꯥꯔꯥꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯨꯜꯁꯨ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯣꯕꯖꯥꯔꯕ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯃꯩ ꯑꯁꯤ ꯃꯨꯠꯈꯤꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯐ꯭ꯌꯨꯁꯁꯤꯡ ꯑꯁꯤ ꯖꯦꯛꯅ ꯂꯣꯏꯅ ꯁꯠꯇꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯩꯁꯤꯕꯨ ꯃꯨꯠꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯖꯦꯛꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯍꯥꯠꯂꯝꯃꯤ ꯑꯗꯒꯤ ꯖꯦꯛꯅ ꯆꯨꯜꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯨꯜꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯆꯨꯜꯁꯨꯒꯤ ꯅꯥꯀꯟꯗ ꯒꯤꯇꯔꯒꯤ ꯑꯣꯏꯕ ꯑꯌꯦꯛꯄ ꯆꯦ ꯑꯃ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯆꯨꯜꯁꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯍꯥꯛꯅꯁꯨ ꯍꯥꯏꯖꯜꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯔꯥꯅ ꯍꯧꯖꯤꯛ ꯃꯁꯥ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯒꯤꯇꯔ ꯑꯗꯨ ꯌꯥꯎꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯁꯥꯔꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯁꯤꯔꯒꯅꯤ ꯑꯗꯨꯒ ꯁꯥꯔꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯠꯂꯒ ꯊꯝꯖꯔꯤꯕ ꯒꯤꯇꯔ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯨꯔꯥꯜꯂꯤꯕ ꯃꯤ ꯑꯗꯣ ꯅꯍꯥꯛ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅꯦ ꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯁꯟꯗꯨꯅ ꯆꯨꯜꯁꯨ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ ꯃꯔꯥꯟ ꯇꯥꯅꯕ ꯁꯤꯟꯖꯤꯜꯂꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯍꯥꯠꯇꯣꯛꯂꯝꯃꯒ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯤ ꯆꯨꯜꯁꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯇꯕ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯖꯦꯛ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯆꯨꯜꯁꯨ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨ ꯍꯥꯠꯂꯝꯃꯤ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ ꯎꯍꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯍꯥꯃꯦꯡ ꯂꯩꯐꯝ ꯃꯄꯨ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯍꯥꯛ ꯍꯥꯃꯦꯡ ꯆꯥꯅꯤꯡꯕꯒꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯝꯕ ꯑꯁꯤ ꯆꯨꯜꯁꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯆꯨꯜꯁꯨ ꯑꯁꯤꯁꯨ ꯍꯥꯃꯦꯡ ꯃꯄꯨ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯁꯥꯔꯥꯒꯤ ꯒꯤꯇꯔ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯨꯜꯁꯨ ꯑꯗꯨꯕꯨ ꯐꯥꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯨꯜꯁꯨꯗꯤ ꯒꯤꯇꯔ ꯑꯗꯨ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯁꯥꯔꯥ ꯑꯗꯨ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯃꯈꯣꯏꯅ ꯈꯥꯝꯃꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯆꯨꯜꯁꯨꯅ ꯃꯉꯣꯟꯗ ꯈꯥꯝꯃꯛꯄꯗ ꯁꯣꯏꯕꯗꯒꯤ ꯏꯟꯊꯣꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯍꯥꯃꯦꯡ ꯂꯣꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯀꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯨꯜꯁꯨꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏꯗ ꯆꯤꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯆꯨꯜꯁꯨ ꯑꯗꯨꯕꯨ ꯃꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯡꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯨꯜꯁꯨꯗꯤ ꯃꯈꯨꯠꯇ ꯒꯤꯇꯔ ꯌꯦꯛꯄ ꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯒꯤꯇꯔ ꯌꯦꯛꯂꯕ ꯑꯌꯦꯛꯄ ꯆꯦ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯥꯔꯥꯗ ꯎꯠꯂꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯔꯥꯅ ꯆꯨꯜꯁꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯒꯤꯇꯔ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯗꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯖꯦꯛꯅ ꯄꯨꯂꯤꯁꯇꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯜꯂꯒ ꯆꯨꯜꯁꯨꯗ ꯀꯥꯞꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯖꯦꯛꯅ ꯆꯨꯜꯁꯨ ꯑꯁꯤꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯔꯥꯅ ꯆꯨꯜꯁꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯂꯩꯕ ꯑꯗꯨꯅ ꯖꯦꯛꯅ ꯁꯥꯔꯥ ꯑꯗꯨꯕꯨ ꯍꯟꯇꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯁꯥꯔꯥꯗꯤ ꯆꯨꯜꯁꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯂꯩꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯗꯒꯤ ꯖꯦꯛꯅ ꯁꯥꯔꯥꯗ ꯑꯩꯍꯥꯛꯅ ꯃꯁꯤꯡ 3 ꯊꯤꯔꯛꯀꯅꯤ ꯃꯁꯤꯡ 3 ꯊꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯄꯛꯂꯅꯤ ꯍꯥꯏꯗꯨꯅ ꯖꯦꯛꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯁꯥꯔꯥ ꯑꯗꯨ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯃꯁꯤꯡ ꯀꯟꯅ ꯊꯤꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯁꯥꯔꯥꯅ ꯖꯦꯛꯀꯤ ꯃꯅꯥꯛ ꯌꯧꯔꯕ ꯃꯇꯨꯡꯗ ꯖꯦꯛꯇꯒꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯏꯟꯊꯨꯔꯛꯄꯗꯒꯤ ꯁꯥꯔꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯔꯝꯃꯤ ꯑꯗꯨꯒ ꯖꯦꯛꯅ ꯁꯥꯔꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯃꯈꯣꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯥꯎꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯆꯨꯜꯁꯨꯅ ꯎꯕ ꯃꯇꯝꯗ ꯆꯨꯜꯁꯨꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ
maram aduna Chulsu adu hojikti mahak asi mahaki werewolf ki form da amu olaklami odagi yamna thuna Chulsu adu tangkhai amna wolf amadi tangkhai amna myoiba ki form da onduna Jack ta attack taunaba chongsalami aduga Jack na su Chulsu da nongmaina masing khangdana kyara kapami odagi Jack na yamna sawduna Chulsu du mafam adu da chikaga hatomi aduga sara asibu mafam asidagi Jack na puduna jungle da chenchen khirami odagi asum lapna chelaba matungda arana Jack ta asum naharami ai nangi matangda asengba budi khangde adubu nahaki matangda asengba khangba khangdaba aingonda kya hena darka ta de haramaga sara adu mafam adu da wantha khirami dagi Chulsu na sara adu mafam adu da thamduna mafam adu da taba una kya na kupsanduna makoi ani mafam adu da nungdang adu lelami mathangi numita sarana hugalakpa matamdadi mahakna makhon kya amabu tarami asengbagidi mahak asi police amadi makhoigi family gi mi myamna mahakpu tiba laklibani odagi sarana Chulsu asipu mahak khudong thiba tare haiduna nahak lo haiduna harami aduga Chulsu su saradagi lapthokpadi pamamde odagi sarana Chulsu da nahak aigi itung inaranu nahak mafam asida lehauro nahakna aigi itung asum inarakpa taragadi nahakpu makhoina soidana hatpi khrani haiduna su harami dubu Chulsu di sarana haidba myamsing adu amata yadabida mahak saragi matungda adum inanaba haiduna torami maudagi sarana laktanamne haiduna Chulsu gi mamaida kupakna tharami dubu sarana Chulsu da kupakna thariba adu kapna tharibani dagi sarana Chulsu da hangna kupakna thaba adugi mahak lankhre haiduna haijirami sengbagi di sarasu Chulsu asibo matam kuina loinaraklabanina mahakna su yamna nuksijabo oirami mafam asida Chulsu asi mahaki ihan hanboina wangangaktuna sarada nahak chatkhinu haiduna haraklami aduga mahak thawai nungaitaba mamittagi mapi kayama taduna kapami dubu sarana di Chulsu asi mahaki matungda dum inarakpa adudi pamamde natrati makhoi myamna Chulsu asibu soidana hatpirkhrani haiba adu khangbagini odagi sara adu mafam adudagi hallaga chatkhirami adubu Chulsu di sarana chatkiba adu tuminna yengduna lehaurami odagi sara adu police officer amadi mahaki family gi manakta yoroklami madudagi laiba makhoi myamna sarada Chulsu adu hojik kadaida lei haiduna hangami adubu sarana asengba haidabida Chulsu adu mahak jungle gi atopa mafam amada chatkhre haiduna haijilami maudagi paka thabak tominaramba nupa aduna police aduda asumna hairami asengbagidi Chulsu asi aikoina semkhibani maram aduna aikoina hojik Chulsu asi thiba tokpana faragani natrabadi tawriba thabak myamsing asi report laktuna mayamna soidana khangnaraktuna press laaga pausing asi soidana santokhrani nangnasu paw asi santokpa pamdadaine haiduna police officer du da hairami police officer du su park ki partner du na hairiba du yarami mastagi makhoi pumba si mayum da loina hanaraklami maudagi police officer du na sarada sumna hairami nahakna karigumba Chulsu du amuk thengnaba taragadi nahak khudak adu da ikoida report pira u hairaklami adubu saranadi makhoisu mafam asi thadoga chalani haiduna police officer du da hairami maudagi saragi family su makhoina hana leramiba yum adudagi pochai singa dubu loina losinduna mafam asi thadoknaba haiduna thawrang tawduna lerami maudagi sara adu Chulsu gi kada sangami mafam aduda mahangna Chulsu gi damakta che amada note ama iduna thanami aduga mahangna che aduda sumna irami Chulsu nahak aigi damakta ngaiduna leramu aisu nangi damakta mafam asida amuhanna handuna lakhigani maramdi sarana ju khangami madudi Chulsu asi mangonda yamna nuksije haiba adu aduga saragisu mahaki punsida Chulsu hariba nupasina yamna close oina loinakhiba miyoi asi Chulsu khaktangni haina mahakna hairami masigi matungda sara amasung mahaki family adu mafam asi thadokuna chatkhirami maudagi hairiba tawriba myamsing asi sarana mahaki masunupida wari liba oirami adubu sarana mahaki masunupigi manakta laiba asi mahaki oinadi mafam asida sahi kyagi matungda laklibani aduga mafam asida dealer ama lerami aduga dealer duna sarada asumna hairami aikhoi mafam asida resort ama hangba pami adubu hariba property asi nahaki mamagi mingda lerambani adubu nahaki mamana laikhidraba matungdadi property sing asi nahaki mingda loina olambani maram aduna hojikti nahaka tanaraga aikhoi mafam asi nangondagi leiba pami haiduna dealer duna sarada hairami adubu sarana dealer duda aikhoi ngasi nungdang asidi mafam asida lekhige haiduna hairami nungdangi matamda sara amasung mahaki granddaughter du makhoina hana mamangda laikhiba yum haibadi hojik mahangna laiba yum asida makhoini tumami aduga mahangna sumna tumba matam asida mahaki mangama mangaami aduga sara asi hojik Chulsu bu hana phaduna thamba ka aduda mahak changaklami aduga hojik phawwa Chulsu asi mahaki ka aduda anagi matawgum adum lengdana leramba du mahaki mamang aduda urami maudagi Chulsu na mahangna thanamba note aduga mahaki kaikhraba guitar aduga mangonda pot anima adu piraklami mafam aduda sarana Chulsu adubu hak tarami aduga sarana Chulsu da sumna harami hojikti nang aibu ngairanu maudagi sarada Chulsu na snowman gi wari adubu liraklami haibadi snowman hariba wari sigi matangda Chulsu amasung sara makhoyani hanadagi hona wari sigi matangda adum sanaduna laklabani madudagi sara adu wari adu adum tana tumkhirami
Maudagi matangi numita saradu tumba hugalaami adubu mahakna tumba hugalakpa matamdadi mafam aduda Julsu lerambagi kudam changdam amata leramde udagi saradu mahaki granddaughteraga loinana mafam adudagi gari tongduna halaami Maudagi dealer adugi call adu sarada laami aduga saranadi dealer na haiba wa haibadi mahakna hana leramba yum adubu laige haiba adu sarana yaramde Maudagi saragi granddaughter duna sarada asumna haklami nungdangi matamda ayakna phone sanaduna mapanda tholokpa matamda mi amana aingonda munna yengduna leibagi type-ta ayakna ui asumna makhoi anina wari sanaduna makhoi gari adubu thoriba adu Julsuna yamna arapa mafamdagi yengduna lerami matang asidagi ekhoina khangba ngame madudi hojik phawba Julsu asi sarana hairambagi matung ina mafam asida leibo irami haibadi sarana mahakna yum asi thadokringe matamda note ama iramba adu Julsuna fangduna pabadagi mahak sarabu ngaiduna yum asida leibo irami maudagi film asigi aroiba sinda ekhoina uba phangi madudi Julsuna snowman haiba nupa adugi saktam adu unna semduna mahak mathanda sanaduna leiba adu angna asumna mathanda unmarak asida sanaduna leiriba asi kari maramgino haragadi sara makoina pulap punduna leiringe matamda haibadi makoina angang oiringe matamda snowman gi matangda kanakhiba aduna maram oibanani asumna tawdana fajaraba film asi Julsu asi mafam asida mathanda lehauduna film asigi aroiba sinadu oikhirami mayam ngasi agi film explanation asi nungai nungai te habadu comment section da ibramu aduga makha tabadasu masidagi hena nungai nungairaba film ge explanation kya puduna laksage matamdu faudadi isinau mayam na ngaibiramu siki oinadi sangaiexplain ga isinau mayam ga kainarasi